Kumja lisingani kunmari fawada North East lalhouba loisingani haibagi manglan mamphang dawribra PWG gi kadar sangwaga nifum do lengak ta changadawri KCP group manga na wari sanana ba thorang tawri Manipur da kanglup ki irang thokraba matungda nauna mapangan kan khalakhiba Kangleipa Communist Party KCP gi People's War Group ki kadar sangwa nifum do Manipur lengak ta athuba matamda changjagadawri aduga atopa KCP gi group manga na lengak ka wari sanana ba thorang tawri leba asigi awang nongpo station da active oiriba lalhouba gi irang asi kumja lising ani kunmari fawbagi manungda loisingani haiba manglan adu mang phawnar kadawribra haiba wafam ama thorakle lalhobagi irang loisilagani haiba wafam asi Union Home Minister Amit Shah na kumja lising ani kunmathoida Guwahati da pangthokpa thauram amada phongdokhiba laikhrabane masigi matungda Manipur gi asoba lalholup ama peace accord khuyek pinakhre Tripura da su handakta lalholup ani peace talk chathaduna state aduda lalhobagi irang leitre haina Tripura gi CM Dr Manik Shah na lauthokre masigi matungda handak inong noba oina Manipur gi lalholup kharagi lenga ka wari sanabagi wafam asi lakhibane sama da sama sungani haina phangba yaba pauna hai People's War Group ki punsilaba kadar sing lenga ta sangjanabagi dama kadar sawani fum dogi maming Manipur lenga ta pikhalakre yamlaba kadar sing adugi manungda kadar yankhai asi ahanba Manipur Rifles ki campus tal kokhat ki amasung makhoi gi amamamta oina verify tawki verify tawbodu Manipur lenga ki Intelligence Department Imphal West District ki police officer sing saruk yaki kadar yankhai adu verify tawbada nipan di sayenaba laiki maduna maram oiraga makhoi changjanabagi lista hapa ngamdri adumapu kadar nifuni thoidi Manipur lengak ta changjabagi ayaba pikhre makhoi loinamang ngasigi verification aduda fingerprint amasung photograph na singba lauki makhoi na lengak ta changjanaba thorang tawribasida afama khargi automatic rifle tara su loina rakhi hairi paosin makhata na hai lengak ta changjaga tawriba KCP gi kadar chawani fuhum doi adu numit tara ni sumna verification chathagani nomagi manungda kadar yankhai khak verification tawba amasung police department singi achinba kaya marum laibana numit tarani asigi manungda thabak loisinba ngamgani haibagi thajaba leitri lengak ta changjanaba thorang tawriba sing asi ngasi fawbagi verification chathabada nupi kadar amata yawrakhide pausina makhata na hai khulai thadoktuna mahoksa gi punsironda hanjarage hairaba kadar sing aduda Manipur lengak na amukhaki oina lupa lakh manga makhai pigani aduga sahi ahum chumna makhoibu thagi oina lupa lising mari sangwa Honorarium oina fanghangani makhoina masana masabu leitana leiba yanabagi damak tongan ba vocational gi oiba training sing fanghangani maraga sida pambaina lusingba ULF ki kangbuna India government ga pisto khuyek pina khibagum pisto ki group manga su khuyek pina naba haujik thorang tawduna leiri thorang asigi makhada wari sanaba yawraba yai haina panariba KCP group manga adugi manungda KCP nongdreng khomba KCP apunba yawi hairi matam amada Manipur da active oiramba KCP kangbu singi manungda KCP Paikhomba KCP Khoirangba KCP Poirei Maitai KCP Lamyanba Maitai yaure masing yamlaba KCP ki kadar sing adu haujikti amaga punsinaduna pistok tawnaba natraga pak sanna surrender tawnabagi thabak sing lokhalapagi paulai adubu kana punsinarabino kana na lengak ta changjaga dauri aduga karam ba lalholup simna pistok tawnaga dauri bano haibagi matangda chapchabe I pau phangba ngamdri KCP People's War Group ki punsilaba kangbu asina lengak ta changjarakpada yamdrabada nongmai chamarom purakani haina panari hairiba nongmai sing adugi manungda ayambadi police ki amradagi lokhiba khulai sing adu oiramba yai hairi KCP Taibangamba Group na wafum khara thamlakli pause asida KCP gi group manga ga lenga ka pistoki dama process haure haiba hiding gi makha da fongliba paw aduda KCP Taibanganba Group asi yawi hairiba si aranba wafam ni haina loop asina sengdoragle loop asigi Information and Public Officer khongthang thaba maitaina thadorpa zerol amana hai paw aduda yawkhiba group manga adudi KCP Paikhomba KCP Poirei Maitai KCP Khoirangba KCP Lamyanba Khuman amadi KCP Taibanganba ne group sing asiga KCP Taibanganba Group ka punna sarminaba amadi process asida yawba leite aduna pawsina maram oiraga miyamda samamnaba pokpidanaba haijari group asi wakhalon manaba group kharaga hana satminari loop asina thokliba issue asida hobadagi miyam amadi iramdamgi ngangkhai ngangnabagi dama yeknaba jau sin kuki terrorist single land thengnaduna lagli makhatana su thengnakhigani iramdagi apunba saktam saganaba ninghanaba leitana honakhigani miyamna su iramdamgi damak lan thengnariba group khudimak thongna hapiu hairi Babloo gi imungda kihanba amadi public platform da thokpa yaroi haiba wafum kandem tawi lup taraga taru lamdam asigi maming leiraba human rights activist Babloo loitong bambu haujaka da kihan khanghanba mahaki imung manungda miyor minai jathaba amadi mahapu public platform da thokpa yaroi haiba wafum kaya asi kandem tawi haina lamdam asigi lup taraga tarungna phongdoragle
Amkil Nupi Samas Tamisin Mi Apunba Nupi Lob Nongpok Laingak Apunba Nupi Lob Nimpal Taubal Ima Masa Laima Isal Ifam UPF Nipko Mapigi Council Kada All Manipur Progressive Farmers Association Amasung Mahiroi Loop Amagi Taupuba Singna Punna Kuyek Piduna Tadoro Pachero Lamadahai lalhouba irang label lamdam oibana kumjali singamaga samapan marfugi angan basaruktagi iramda manipurda thoningningdaba thaudo kaya leptana thoglaki afaswagi marumda lamdam sigi mamal yamlaba naha kayagi punsi pikhamnaki ise isal kayagi ijat temsinnaki matamduda manipur miyamgi hingbagi hak phangnabagi damak Babloo loitong bamna akiba leitana songthoktuna malemgi miyamda afaswagi tamthiba masat sega kaina khanghanki afaswabu khulai oina sizinaduna lalhouba namthanabagi mingda lamdam sigi miyamda indiagi Lanmi sing na satharakiba miyon minay mihan mipun sing UN Human Rights Council da bukhatuna khangan ki sahi asimakta dasu July 15 da UN Human Rights Committee na extrajudicial killings amadi afaswagi miyon minay amadi lamdam sigi miyan na famfang tokpa human rights ki dama wangang ki haujik su lepa laitana bukhatuna UN gi tongan ba human rights group sing amadi committee sing wangang li asumna security force na sathakiba fake encounter da hato pikhraba lamdam sigi miyoy lising nga sangwa kunipan gi case India ki Supreme Court ta thangatuna justice purakna bo honaki haujiksu case asi chathari asumna mahaki hona jamal amadi miyangi eho asidagi Amnesty International jingba UN gi lupsing gi miyang changlaktuna matamduda nong makangdana lanmi singna mihat mipum tawrambadu lephan bangamki Nupigi luhongba yabagi chahi 35 kunmathoi da olagani MCPCR lamdam masida logi makhada nupi singi luhongba yabagi chahi hana 35 oirambadu nupa singa samanana chahi kunmathoi da oiragani masibu thabak oina pangtho hangadaba ek adu athubada sanaragani haina Manipur Commission for Protection of Child Rights ki chairperson Kaisam Pradikumar na phongdokre National Commission for Protection of Child Rights amasung MCPCR na khusamnaduna ngasi Manipur Press Club ki Loktak Hall da nongmagi oiba state level sensitization consultation workshop on preventing child marriage in Manipur haiba thauramda Kaisam Pradikumar na makhata na hai malengi oina yengbada angang oina luhongbagi sang asi India na khwaidagi wangi malengi apunba angang oina luhongbagi sa da yangkhaidi India dagi oi Manipur da ju sahi sudana angang oina luhongbada miyamna sanabi oina yanari basi miyam puna thingminasi masida soglibasi angang adugi masa khak natana tungda haurakadawre angang amadi khunaina yamna chauna akaiba ama lakadawri Manipur gi oina data ama leitrabasu Thobal district child marriage sang asi khwaidagi wangi